Manipur Top 20 News na tungan-tungan ba reliable source hindi ko tsarga. Mata-matang di oiba maru iba ipaw sing tatukon kahanjay. Ahan pawda maitegi lehauron faren saisak saithalon fonglagani panthongna sumna pawdam lakli. Maitegi lehauron isaida mioibada jinna pawjel piba larikna pawjel piba amasung isai oina pawjel piba haina leibagi manungda isaina pawjel piba oina faren gi noma panbada lehauron faren saisak saithalon fongnana ba sem sabalore haina laiwa panthongna phongdokre. Panthau isai konung nongpok jingu thong maitei laikol thalasi pilok siloi lingmai chingda isai phong na bagi matangda pangthok pamifam amada panthau na makhatana haikibada faren saisak saithalon asi maitei phuruki oinadi yamna maru oiri maramdi faren haiba tha asi adungai lai haktatigi warida laigi matik meyai puba maitei salai taret aikoini masida maitei gi matong tamlaga maitei nataba mioiba kudimak kisu maitei leipakta laiba punamak kisu adumak tung induna lauksi lauya Lautaba faren gi mangani panbada maitei ekoina pangthong nari ipa ibu lai haktatagi liklamda ekoina lai mi ama oina hingbada chaba thakpa watanaba masin pangba haibasi mi amagi tawpam thokpani chai ama chanabagi damakta pot thajinba laijungda taba potlam thaba mahi marong mipal tangdanaba thagadabani aikhoigi pata nga yokpa yabam kai yokadabani yonbasu yongani lehau talaga thamgani nga yaibagi lehauba nga akupa singduna yantak suraga thamgani maitegi chakchada lengkhaba omu fawba hidak subada yawi lai haktatagi chakchasi ekoina mangaloidabani masiga loinana hangam kobi pangkhok panghalaga thamgadabani adusu amadi tinglaga chanarmagi chatnabi asi mangaloidabani laiba panthongna mahatana haikibada torbot marian libagi hainabi thamgadabani labukta lau uraga chai ama chaba oknaba phau kaida hairaga thamgadabani paireni mangani panbada court light hahorasi Pawai akong jamba laning thau laring bi anibu hai haya yakai jarsi thianpot cheng kumbi macha ama lembai nga anguba ama haikhal taret leikhal taret kabok nachan taret khoidum taret katchasi kaida leiragana kairung hanbini haiduna nijarga tinchu laichu hanbi ganu haina ayuki pung tareta kurumsi mioibana chari ba chinjaksi karigumba hu oli aduna madu charaga sidarabagi damakta thoramsi pangthoksi nupa haibalaite nupi haibalaite nongmagi manungda injang thaduna hongnaba honagadabani lam leitagasu borada leipak habaga thau injang thaningi lam leite haigadi lam leinaba honagadabani kutcha haiba midi sintha panglagadi mipal tangganaba honagadabani mipang tanglabadi aigi leipak nuksibada asonba lakani yeknabaga mayoknabada leng manana mayoknasi aikoina fijol machu hongbugum malin masu pot thaduna machu ki fijol hongsi thabak susi haiki Makatarpuda Birena Amit Shah unakre PRG mapunsi loidingida anauba lengak siamagi wafum sentana yare chap chap matamdi lepri hari haujik BJP gi acting president oina national president ki thabak torum singh pangtoliba working president Nitin Navadin bu party asigi national president oina khanabagi tamak kha asigi tarak mapangi nungtil phawda nomination file taruga mikhal pangtok dabagi pium lak lagana mathangi numit tha asigi kunda pangtok laga akanaba akan bathabak lakholakpagi manung chana party asigi lusing masingna Khanglapodagi ngarang numit yung bamatungda Delhi da chakkiba hanagi chief minister Biren ga home minister Amit Shah ga ngarang numidang unakre pauk sasina pungu paun haibada Biren Delhi da tunglaba matung ngarang numidang pung tararom tarpadagi mahag Amit Shah ga unaduna wari sanakibani bifum asida Manipur gi atopa miyoi amata yaukide makoi anina pung amarom chukna wari sanaki ngarang gi mifum asigi matangda Ministry of Home Affairs ki maikejagi official wapum amata phongdor klabasu Manipur da haujik mayong nariba political gi issue sing puthokna khanaki wafum asida union lenga ki amasung BJP gi central leaders sing gi maikai degidi mathang thagi tara ni thoida chahi asigi mapunsi lorga daba Manipur gi president role gi lenga asigi manungda anuba popular government ama lehan bada yaningba phongtorakle hairi adum oinamak anuba lenga adu kar matamda wasak loguna linggadage amasung lenga adubu kanana luchinggadage haibgi wafum di lekhai tadri amasung Home Minister Amit Shah khaktanatana BJP gi central leaders sing gi maikai degi su khalakpa laitri hairi ngarang mifum aduda patau karamna BJP na luchingba popular government ama lehangadage amasung lenga adu lehalakpada political gi oiba film sing karamba moongda thamgadage habagi matangda yamna kupna khanana neki adum oinamak home minister gi makai dagi anuba lenga adubu kanana luchinggadage haibadi pongdokide hairi video asibu pawtumbada soi khilankiba yawabasu ngakpigani amadi channel asibu subscribe tawbi damukta thagapa phongdoksari tung koina miyamgi siba tawba ngamba ojage